ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯔꯨꯒꯤ ꯄꯣꯂꯥꯡꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯃꯆꯥ ꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤꯅ ꯍꯥꯏꯔꯛꯈꯤ, "ꯄꯥꯕꯨꯡ, ꯀꯔꯤ ꯃꯔꯝꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯕꯅꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯁꯤ ꯍꯨꯈꯤꯒꯗꯧꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯃꯁꯛ ꯎꯗꯕ ꯍꯨꯔꯥꯟꯕꯕꯨ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯋꯥꯍꯟꯅꯕ ꯍꯨꯔꯥꯟꯕ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯎꯍꯟꯗ꯭ꯔꯕꯗꯤ ꯏꯄꯥꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯇꯥꯛꯄꯤꯔꯦ꯫ ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯉꯛꯄ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯥꯅ ꯁꯣꯏꯗꯅ ꯁꯒꯣꯜ ꯍꯨꯈꯤꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯉꯝꯕ꯭ꯔ ꯌꯦꯡꯖꯒꯦ" ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯈꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯛꯁꯨ ꯂꯥꯛꯇꯕ ꯍꯨꯔꯥꯟꯕꯕꯨ ꯂꯥꯛꯂꯦ, ꯁꯒꯣꯜ ꯄꯨꯈ꯭ꯔꯒꯅꯤ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤꯕꯅꯣ?" ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯈꯤ, "ꯂꯥꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯄꯨꯛ ꯌꯥꯝꯅ ꯂꯨꯕ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯁꯒꯣꯜ ꯍꯨꯈꯤꯒꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯏꯄꯥ ꯏꯆꯥꯅ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯎꯏ, ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯄꯥ ꯏꯆꯥꯕꯨ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯅꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯛ ꯎꯠꯊꯣꯛꯇꯨꯅ ꯁꯒꯣꯜ ꯂꯧꯕ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯃ, ꯀꯔꯝ ꯇꯧꯒꯅꯤ? ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯉꯣꯟꯗ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯃꯄꯨꯛ ꯄꯦꯟꯅꯕ ꯃꯉꯣꯟꯗ ꯁꯒꯣꯜ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯣꯏ." ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯂꯥꯛꯂꯒ ꯑꯩꯅ ꯀꯤꯔꯗꯨꯅ ꯁꯒꯣꯜ ꯄꯤꯊꯣꯛꯀꯗꯕ? ꯃꯁꯤꯗ ꯍꯪꯁ ꯀꯨꯃꯥꯔꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯏ ꯈꯪꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯟꯇ꯭ꯔꯤ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯈꯔ ꯍꯩꯃꯟ ꯁꯤꯡꯃꯜꯂꯤ, ꯑꯗꯨꯅ ꯈꯔ ꯋꯥꯍꯟꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯟꯈꯤ, ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯔꯝꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤꯔꯣꯏ, ꯃꯈꯣꯏ ꯈꯔ ꯋꯥꯍꯟꯈꯤꯒꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯄꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯄꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯩꯁꯨꯝꯁꯪ ꯌꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ" ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯥꯌꯇ꯭ꯔꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯗꯨꯅ ꯃꯈꯨꯠꯇ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯁꯒꯣꯜ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯅꯍꯥꯛꯅ ꯅꯪꯒꯤ ꯇꯧꯕ ꯉꯝꯕ ꯅꯊꯧ ꯑꯗꯨ ꯎꯠꯊꯣꯛꯇꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯅꯁꯛ ꯎꯠꯄꯤꯗ꯭ꯔꯕꯗꯤ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯁꯨꯔꯤ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯏꯊꯟꯇ ꯁꯤꯖꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯗꯣꯁ ꯐꯪꯕꯤꯍꯧꯔꯣ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯍꯥꯛꯅ ꯅꯤꯄꯥ ꯊꯣꯛꯅ ꯅꯁꯛ ꯎꯠꯇꯨꯅ ꯅꯤꯡꯊꯧꯕꯨ ꯉꯝꯕꯤꯗꯨꯅ ꯁꯒꯣꯜ ꯂꯧꯕꯤꯕ ꯇꯥꯔꯕꯗꯤ ꯖꯣꯕꯣꯇꯤ ꯀꯩꯅꯥ ꯑꯣꯏꯖꯔꯤꯕꯤ ꯑꯩꯍꯥꯛ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯠꯆꯔꯕꯅꯤ꯫ ꯅꯤꯉꯣꯟ ꯑꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯒꯦ ꯀꯟꯕꯤꯔꯣꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯔꯤꯗꯨ ꯃꯌꯥꯗ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯪꯁ ꯀꯨꯃꯥꯔ, "ꯍꯥꯏ ꯍꯥꯏ, ꯃꯥꯡꯂꯦꯗꯅ! ꯑꯩꯅ ꯃꯄꯥ ꯃꯆꯥꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯥꯛꯊꯣꯛꯇꯨꯅ ꯋꯥꯍꯜꯂꯤꯕꯅꯤ ꯈꯜꯂꯨꯔꯤꯕꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯒꯨꯟ ꯊꯥꯒꯠꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯅꯥ ꯑꯁꯤꯒꯤ ꯊꯋꯥꯏꯗꯤ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ" ꯈꯟꯗꯨꯅ ꯍꯪꯁ ꯀꯨꯃꯥꯔꯅ ꯁꯔꯨꯒꯤ ꯄꯣꯂꯥꯡꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯨꯅ ꯇꯦꯡꯒꯣꯜ ꯀꯌꯥ ꯊꯣꯛꯅ ꯎꯍꯟꯗꯨꯅ ꯄꯨꯝꯃꯝ ꯃꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯄꯨ ꯀꯣꯏꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯉꯛꯄ ꯐꯪꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯨꯝꯅꯃꯛ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯁꯨ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯍꯥꯏꯕ ꯅꯥꯏꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯅ ꯀꯣꯏꯁꯤꯜꯂꯛꯄ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯇꯕ ꯌꯥꯗꯗꯨꯅ ꯂꯥꯟ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯦꯡꯕꯗ ꯄꯨꯝꯃꯝ ꯃꯝꯅ ꯎꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯁꯤꯜꯂꯛꯏꯕ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ,
ꯑꯩꯒꯤ ꯆꯦꯗꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯔꯛꯏꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤ ꯗꯦꯁꯇꯒꯤꯅꯣ ꯁꯦꯡꯅ ꯅꯁꯛ ꯅꯃꯤꯡ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ." ꯃꯗꯨꯗ ꯍꯪꯁꯛ ꯀꯨꯃꯥꯔꯅ ꯂꯥꯎꯔꯛꯈꯤ, "ꯑꯩꯍꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯊꯧ ꯕꯤꯔꯙꯖꯒꯤ ꯖꯨꯕꯔꯥꯖꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯤ." ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯤꯔꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯥꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯦꯗꯤ ꯂꯩꯕꯥꯛꯀꯤ ꯌꯥꯝꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯕꯤꯔꯙꯖꯒꯤ ꯃꯈꯥ ꯄꯣꯜꯂꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯁꯤꯅꯤꯕꯨ ꯂꯥꯛꯂꯤꯕ ꯖꯨꯕꯔꯥꯖꯀꯤ ꯅꯐꯝꯗ ꯀꯠꯆꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯈꯣꯡꯕꯗ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯁꯤꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯄꯤꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯆꯤꯡꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯀꯩꯅꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯩ ꯄꯔꯦꯡ ꯄꯥꯏꯔꯗꯨꯅ ꯍꯪꯁꯛ ꯀꯨꯃꯥꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯀꯤ ꯅꯆꯥ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯖꯨꯕꯔꯥꯖ ꯑꯁꯤꯕꯨ ꯎꯖꯕ ꯐꯪꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯉꯝꯗꯨꯅ ꯑꯩꯍꯥꯛꯅ ꯅꯄꯥ ꯅꯆꯥꯗ ꯁꯥꯎꯕꯗꯒꯤ ꯅꯆꯥ ꯏꯕꯦꯝꯃꯅ ꯃꯊ꯭ꯋꯥꯏ ꯍꯛꯆꯥꯡ ꯀꯠꯆꯔꯒ ꯋꯥꯁꯛꯄꯗꯒꯤ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯆꯥꯟꯕꯤꯗꯨꯅ ꯃꯁꯛ ꯎꯠꯄꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯄ ꯑꯩꯅ ꯌꯥꯏ, ꯑꯗꯨꯃꯛꯄꯨ ꯑꯩꯁꯨ ꯄꯦꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯙꯔꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯥꯟꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯍꯟꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥ ꯏꯕꯦꯝꯃ ꯒꯥꯏꯇ꯭ꯔꯤ ꯀꯧꯕꯤ ꯀꯩꯅꯥꯕꯨ ꯑꯃꯨꯛ ꯍꯨꯛꯍꯟꯁꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯈꯟꯕ?" ꯃꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯤ, "ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯑꯩꯒꯤ ꯏꯆꯥꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯑꯍꯟ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯒꯅꯤ ꯅꯤꯡꯊꯧ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯔꯥꯖꯀꯩꯅꯥ ꯍꯦꯃꯥꯁꯤꯅꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤ ꯀꯩꯅꯥ ꯑꯅꯤꯁꯤ ꯃꯕꯨꯡꯉꯣꯗ ꯂꯩ ꯍꯨꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯪꯁꯛ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯏ, "ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯈꯤꯒꯦ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯙꯖꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯆꯤꯟꯇꯥꯃꯅꯤꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯖꯅ ꯆꯥꯟꯕꯤꯗꯨꯅ ꯀꯩꯅꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄꯤꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯙꯖꯒꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ." ꯃꯗꯨꯗ ꯆꯦꯗꯤ ꯅꯤꯡꯊꯧ ꯄꯦꯜꯂꯗꯨꯅ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯍꯪꯁꯛ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯌꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯒꯣꯜ ꯑꯁꯤꯒ ꯎꯅꯕ ꯌꯥꯗ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕꯥꯛ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯒꯣꯜꯒ ꯎꯅꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯔꯒ ꯄꯨꯟꯅ ꯂꯨꯍꯣꯡꯃꯤꯟꯅꯒꯗꯕꯅꯤ" ꯍꯥꯏꯈꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯋꯥ ꯇꯥꯕꯗ ꯌꯣꯡ ꯑꯗꯨ ꯃꯄꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯍꯥꯟꯅ ꯌꯧꯔꯝꯂꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯛꯂꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅ ꯊꯨꯡꯂꯒꯗꯕꯅꯤ." ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅꯗꯨꯅ ꯌꯣꯡ ꯑꯗꯨ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯈꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯥꯔꯗꯨꯅ ꯆꯦꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯉꯧꯕꯤꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯨꯍꯣꯡꯅꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯔꯙꯖ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯕꯅ ꯃꯄꯥꯟ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯆꯤꯟꯇꯥꯃꯅꯤ ꯑꯗꯨ ꯃꯕꯨꯡꯉꯣꯅ ꯂꯥꯟ ꯉꯝꯗꯨꯅ ꯆꯦꯗꯤ ꯂꯩꯕꯥꯛꯄꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯥ ꯄꯣꯜꯂꯒꯅꯤ ꯇꯥꯖꯕꯗ ꯃꯄꯨꯡ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯦꯗꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯁꯤꯅꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯄꯨꯟꯅ ꯂꯨꯍꯣꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯃꯄꯨꯡꯅꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯊꯟꯇꯒꯤ ꯑꯣꯏꯖꯅꯤꯡꯕ ꯑꯗꯨꯗꯤ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯡꯅ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯂꯩ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯒꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯜꯂꯛꯄ ꯑꯃꯗꯤ ꯄꯤꯔꯛꯄ ꯗꯥꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅꯗꯤ ꯆꯦꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯕꯨ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣꯅ ꯑꯩꯗꯤ ꯆꯤꯟꯇꯥꯃꯅꯤꯒ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯍꯣꯡꯂꯁꯤ, ꯆꯤꯟꯇꯥꯃꯅꯤꯅ ꯍꯥꯟꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯏꯄꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯦꯗꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯝ ꯍꯦꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫
amasung ipagi ijat sanman henggathangadoribani. Punamaksi khandarurabadi ayak yamna nungai peli. Adumoinamak nupi oibi agi thamoi asidi ibungona mana yamba haibasidi puning asidi penjadaba amadi oi. Sedi lebaki ningthau macha yamba Rajkumari Hemasini masung mantri gi machanupi Gayatri ga loinana sagol angaubi singladuna Bangladesh yaurakhi. Maduda Maharaj Bidhajana manai masana hana seman khraba chau khraba mandopta miyam punamak phamnaba thariba phampham singda phamanduna amadi ningthau amasung ningthau macha singna phamnaba bor mantri singna phamnaba senapati singna phamnaba tongan tongana thamliba phamam singda phamanduna ningthina siam saraba sana thangnaba polam sing yenduna pijabi thaki. Bedaja ningthau amadi seri leibaki ningthau sing punna phaminaraduna mamang thakta sagol asigi wahaudagi lan tawna ki papunamak kauthunaduna ngai sian oinaduna leiminarasi aduga ningthau aikhoi punamak iningthaugi makha ponjarabani iningthauna ningthauren oibiduna leiminarasi haijaduna ningthau Bidhajada sagol katkhi. Masigi matungda Rajkumari ani amadi mantri gi machanupi Gayatri luhongnaba leilengriba singna leilengba horaklabada Hangsa Kumana hairakhi lengliba lei pareng adu ani thoihanbiu maduda mayam ngaknakhi aduga ningthau Bidhajada khurumjaraduna haijarakhi iningthau nanai aigi yumda iben hanubi aduga nanai aigi kada phina yomduna thamliba pot ama leiriba aduga nanai ehak satuna lawjaruge aigi luhongbada aigi iben hanubidu yahonjaningi madu tabada ningthauna chumi haina khanduna dolai thaduna maben hanubiga mana hairiba phina yomduna thamliba pot aduga loholui maduda maben hanubidu fajana konungi setpa inbi haibi nupi singna afaba ningthiba phi singna laiteng handuna ningthaugi maharani singa punna phamin hanki aduga magi sarugi polang adubuna manai singda horen mahangna poru haiba matamda aigi nakta porakadabani haina sinaramlaga mahak borgi pijat setuna miyam teleba mandopta sanglatuna phamki maduda Bidhaja Maharajgi macha ibe machinta manina lai pareng paiduna mabungogi ngaksamda lai pareng hukhi Hangsa Kumar nasu Rajkumari da amuk lai pareng ama hukhi makhoi ani phaminare madugi matungda jedin thogi machanupi phajabada mapa laitrabi Hemasini mabungogi ngaksamda lai pareng hukhi mabungo nasu lai pareng ama Rajkumari da hukhi makhoi ohum punna phaminare madugi matungda mantri gi macha ibe ma Gayatri mabungo bu thamoi sengna nungsijabi yengbagi mifam hongba yadrabi mahangna lai pareng paiduna sanglakpadi kariga praman oigani ningthiba punamangna tungna pham oibi rasi guna mapung pharabi ibe mana mabungo gi nakta sanglaktuna makhutta pairiba lai pareng aduna mabungo gi ngaksamda lai pareng huksakhi mabungo na su mahaki thamoina khoida sabi puksel maktrabi kaina adugi ngaksamda nungsini yengjaraga lai pareng hukhi maduda ningthau mantri punamangna luhongba loire haiduna hawgalake toroklabada Hangsa Kumarna phamamdagi hawgaladuna mayamda haijarakhi tenbiriba punamak hauji luhongba loidri mayam punamak amukta phamdabiko luhonggadaba ama wali bor kaina ani phamnaba phampham ama phajana thabiu haijakhi aduga ningthauren Bidhajada yengjaraga haijarakhi handaki luhongba sidi aigi dai oijarage hairaga magi sarugi polang aduda haiki nangna tiliba miyamasi yenba thungnaba sana lupa aingonda piu maduda polang aduna tiliba miyam adu konanaba sana lupa hapa khaujau kya magi manakta thadarakhi magi manakta sana khaujau lupa khaujau mayam du leirabada mahangna manai mayam kausinduna hairakhi masi akonba luhonggadoriba makhogi danni nakoi mayam changduna leiriba punamak sithabat hondana yenthoklu so haiki manai singaduna miyamda masidi anauba ama luhonggani hairi madugi dani haiduna yenthokhi
ꯇꯤꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯌꯦꯟꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯉꯧꯕꯤꯗꯨ ꯃꯟꯇꯣꯞ ꯃꯌꯥꯏ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯛꯎ ꯍꯥꯏꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯑꯗꯨ ꯃꯟꯇꯣꯞ ꯃꯌꯥꯏꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯈꯣꯏ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯂꯧꯔꯨꯕ ꯐꯤꯅ ꯌꯣꯝꯕ ꯄꯣꯠꯇꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡꯅ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯐꯤ ꯐꯖꯕ ꯑꯃ ꯊꯥꯔꯣ ꯍꯥꯏꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯐꯤ ꯐꯖꯕ ꯑꯃ ꯊꯥꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤꯅ ꯌꯣꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯊꯝꯂꯦ꯫ ꯍꯪꯁ ꯀꯨꯃꯥꯔꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯤꯟꯕꯤꯔꯤꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯊꯕꯛ ꯍꯧꯖꯔꯒꯦ ꯍꯥꯏꯖꯔꯒ ꯍꯧꯒꯠꯇꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯐꯤꯅ ꯌꯣꯝꯂꯤꯕ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯈꯣꯏ ꯗꯣꯁ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯅꯖꯔꯒ ꯍꯥꯟꯅꯒꯤ ꯃꯄꯣꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯣ ꯃꯨꯅꯤꯒꯤ ꯕꯣꯔꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯈꯠꯇꯨꯅ ꯁꯒꯣꯜꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯅꯁꯨ ꯄꯣꯂꯥꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯐꯖꯈ꯭ꯔꯕ ꯌꯣꯡ ꯑꯃꯣꯝ ꯑꯃ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯆꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯌꯣꯡ ꯂꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯍꯪꯁ ꯀꯨꯃꯥꯔꯅ ꯕꯣꯔ ꯐꯝꯅꯕ ꯐꯖꯕ ꯐꯝꯐꯝ ꯁꯦꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯌꯣꯡ ꯑꯃꯣꯝ ꯑꯗꯨꯅ ꯂꯩ ꯄꯔꯦꯡ ꯄꯥꯏꯍꯟꯗꯨꯅ ꯆꯍꯤ ꯀꯨꯏꯅ ꯎꯖꯕ ꯐꯪꯅꯈꯤꯗ꯭ꯔꯕ ꯃꯕꯨꯡꯉꯣꯒꯤ ꯉꯛꯁꯝꯗ ꯕꯣꯔ ꯃꯂꯥ ꯍꯨꯛꯆꯈꯤ꯫ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯍꯟꯈꯤ꯫ ꯑꯗꯨꯒ ꯌꯣꯡ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯪꯁ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯅ ꯉꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯍꯪꯁ ꯀꯨꯃꯥꯔꯅ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯊꯧ ꯕꯤꯔꯙꯖꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯂꯥꯎꯊꯣꯛꯈꯤ, ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯪꯁ ꯀꯨꯃꯥꯔꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯍꯪꯁꯔꯥꯖ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯀꯣꯅꯨꯡ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯪꯁꯔꯥꯖ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯕꯨ ꯕꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯌꯣꯡ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯣꯡꯌꯥꯝꯁꯤꯡꯅ ꯎꯖꯕ ꯐꯪꯖꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯥꯛꯂꯤꯕ ꯊꯥꯡꯖꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫